अहानबदा मरुइबा पाउसिंग पीजरी elected members singi yum mai thaba amadi amang ata thokan kiba thodok singda chenaba miyoi sing fagat palepri Manipur police na makha tana miyoi taru amasu fagat pangamkhre amadi Maharashtra amadi Jharkhand da mathang sitna BJP na luchingba Mahayuti alliance amadi JMM na luchingba alliance na mikhal mai pak tuna makha tana lengak na basem sakre ISCOM Manipuri News midyeng tabiriba pumna magpu ruksana sharminna taram nokcheri makhatana pausandok na pijeri Jiri bamgi nupi angang si na fangkiba thaudokta khoishaw naraba miyamna tha sigi tang tara tarukta elected MLA singi yumai thaba amadi amanga ta thokan kiba thaudokta chenabani haiba miyoi ahum amasu Manipur police na kakchingi mafam amadagi fagat le hairi faraba miyoi ahum adudi mayang lambam Harrison Singh chahi kunipan wahengbam Samson Singh chahi kuntrani thoi amadi yengkhom Chandrasekhar Singh chahi yangkhai taretni Manipur police na makhatana Imphal West district ki mafam singda thiba humbagi thabak chathabada atopa miyoi ahum amasu fagat le hairi Imphal West tagi faraba miyoi sing adudi Mutum Rojen atopa ming Mangi Singh chahi kunipan Laishram Bijoy Mitai chahi kun mathoi amadi Jameson Thokchom atopa ming Dojo chahi kun amadi makhoyani galoinana chahi nauriba nupa macha amagani hairi haujik faubada Manipur police na November 13 ki thaudok singda chenaba miyoi punna nifu mathoi fagat pangamkhri hairi Maharashtra gi BJP na luchingba Mahayuti alliance na handaki general election da chauna mai paglakpada Chief Minister N Biren na mahaki ex handle da thagalakiba post amada Prime Minister Narendra Modi BJP National President JP Nadda amadi Maharashtra gi miyam gi mafam da nungaiba fongdorakli mikhal mai pakraba alliance asina makhoi gi mihut amakhanduna numit humni gi manungda laingak sem naba thaurang tawba loikhri hairi amaromda Maharashtra gi Deputy Chief Minister Devendra Fadnavis na haikibada mikhal asida BJP amadi party asiga chatminariba alliance asida miyam na thajabadagi mikhal asi amuk hanna mai paglakpani masimak Prime Minister Narendra Modi gi ek hai to safe hai hairiba campaign adugisu chauna mai pakpani BJP na luchingba Mahayuti alliance na Seat Chaniga Marifudra Nipan gi manungda Chaniga Kuntra Humdoida Mai Paktuna Maharashtra da Makhatana Power Paigadori Nakalamarom Opposition MVA na Mikhal Asida Supnatagi Seat Yankai Tamak Mai Pakpangamki Marak asida handak tangkak ani naina pangthokiba Jharkhand gi Assembly Mikhalda Jharkhand Mukti Morcha JMM amadi masiga chatminariba India Bloc ki Congress na Mikhal asida seat yankai taruk fangduna mangjil thana chatpagaloinana state asida makhatana lengak naba sem saba hokre JMM amadi Congress na hujik faubada mathang sitna seat kuntraga mari amadi tara mangada mai pakpangamkhre punna seat marifudra humdoi leibagi manungda Haujik faubada BJP gi oina seat kun khaktamak mai pakli vote haidoklaba the seat ahum khaktamak ngaisil lakpaga loinana lemhauriba seat singda AJSUB LJPRV JLKM amadi JDU na seat amamamda mai pakpangamkhre हमारे राज्य की स्वास्थ्य शिक्षा रोजगार हम कैसे उत्पन्न कर सकते हैं सरकार के साथ साथ हमारी राज्य की जनता भी इस विषय पर हमें अपने सुझाव दे सकती है सरकार को सुझाव दे सकती है तो कई सारी बातें हैं और हम बिल्कुल इस झारखंड के भावना के अनुरूप इस राज्य की समस्याओं को जड़ से समाप्त करने का हर प्रयास करेंगे और इन सब में आप हमारे हिस्सेदार के रूप में काम करेंगे रहेंगे और साथ चलेंगे साथियों और विशेष नहीं कहते हुए और अब फिर से एक नई ऊर्जा नई ताकत के साथ आबुआ दिसोम आबुआ राज और हमारे पूर्वजों का संघर्ष और उनकी सोच इस राज्य के प्रति कि सोना झारखंड हीरा झारखंड अब ये सिर्फ कहावत नहीं हकीकत में हम इसे बदलने का प्रयास करेंगे और हर एक राज्यवासियों के चेहरे पर मुस्कान लाने का हर वो प्रयास होगा जो इस राज्य की हमारी जनता को आवश्यकता है। साथियों बहुत बहुत धन्यवाद बहुत बहुत आभार इस महापर्व में हमारा सहयोग देने के लिए। राज्य अत्यंत
पिछड़ा है। पिछड़ा और गरीब हमेशा संघर्ष करता रहा है। तो राज्य भी कई संघर्षों के साथ हमें 2000 ईस्वी में अलग राज्य मिला। अब ये राज्य पूरी ताकत के साथ एक नए और विकसित राह की ओर आगे बढ़ेगा। मैं आप सभी को आश्वस्त करना चाहूंगा कि आप हम पर विश्वास रखें और इस सरकार के पास संवेदनशीलता भी है, भावनाएं भी है और आपके भावनाओं के साथ सदैव हमारी सरकार खड़ी रहेगी। बहुत बहुत धन्यवाद। सबको जोहार। National Institute of Open Schooling NIOS asi India gi oina chatnarabasu kanglaipak asida Kumja lishing ani ahumgi September tara mangada BOSEM na notice thoktuna chatna khidrabani NIOS ase matau karamna amuk chatna handuna exam pangthok libano haina Manipur Youth and Students Union MYSU na hanglakli Union asigi General Secretary Pukrimayum Sadam na thadorakpa cherol amada makha taraduna NIOS asi Student Union kharanasu mamangda athingba thamkrabani BOSEM amadi COSEM na pangthokliba exam asi fagi tahanba tanatana angang singi punshi mangnaba machak ama oiri government job tawraba tungda certificate chatnaramdabagi fake certificate oirambagi watho kaya iramdam asida laikre hojik irang marak asida pangthokliba exam asiso mass copy tawba exam mahot famhanduna exam tahanbana chingba tawri maramasina mari leinaba department sing haibadi COSEM BOSEM amadi education as na hiram asigi matangda numit humnigi manungda sengdoraknaba khangalakli Inner Manipur Parliamentary Constituency gi MP Dr. Angomcha Bimol Akoijam gi Kaishamthongda leiba yumda ngarang Manipur Pradesh Congress Committee gi President Ningthaujam Popilal amadi mahakaloinana youth ki thomi sing amadi NSUI gi National Coordinator Thokchom Langonba amadi NSUI Manipur gi thomi singa loinana MP Bimol Akoijam ga unadona hauzik leiba ki thokliba issue asigi matangda khanna nainabaga loinana hauzik ki leiriba leiba ki oiriba fibam asida youth sing na logadaba thaudang singi matangda kupna khannakhre khanna nainaba aduda MP Dr. Bimol Akoijamna aikoina leiba thabak ama tawba matamda ima leiba ki damak khanduna afaba amadi miyam gi yaifanaba Manipur da punna khunda minnariba yelho furup singbu amatta oibage wakhalonda apun bana pangal ni haibadu sagat minnaduna leiba ki damak thabak tawminnasi amadi party na ani subada thamduna aikoi chawkhatpa lamdam ama mangjil thaba Manipur ama oinaba hotnaminasi haiki Yamna nungaitaba thaudok amada angang ama laikai gi pukhri da iraknabadagi laikhidri hairi laibak thiba thaudok ase ngarang nungthil chawrakna pung aniga minute kuntra rom tarakpa dwaida chingmairong maning laikai da thokhibani laikhidraba angang adugi maming konsam chingkhai nganba chahi taramathoi apokpa konsam Braja Singh kawi hairi angang ase ising da takhibagi pau fangbaga Manipur Fire Service ke rescue team ama laktuna motorboat sizinaduna thiba humbagi thabak chathaki tungda angang adu pukhri manungdagi lokhatlaba matung Rims Hospital da pukhatki adumoinamak angang ase laitanaba ngamdana laikhidabani haina pau asina makhatari National Rifles Association gi meeting makhada Bhopal amadi Delhi da mathang sitna pangthokadoriba humfutaret suba National Shooting Competition da saru yanaba Manipur Rifles Association gi qualified oiraba shooters sing lakliba December ama fawbagi manungda State Association gi secretary da masa gi khutlai singaloinana report tawranaba association na thadorakpa cherol da khangalakli cherol da makha taraduna December 15 dagi hauraga December 13 fawba rifle oina Bhopal da pangthok lagani December 12 dagi hauraga lakliba January 5 fawba Delhi da pistol mashanagi oina pangthok lagani haina cherol da khangalakli loisin lakpada maruiba pau amu hanna pijari Elected members singi yummai thaba amadi amangata thokhangiba thaudok singda chenaba miyoi sing fagat paletri Manipur Police na makhata na miyoi taru amaso fagat pangamkhre amadi Maharashtra amadi Jharkhand mathang sitna BJP na luchingba Mahayuti Alliance amadi JMM na luchingba Alliance na mikhal mai paktuna makhata na lengak na basem sakre
Pungja si faubagi oinadi ISCOM sandokjaba Manipuri News matangas na loijuri makataba pawgidamag ISCOM bu mityeng tado na lebiyo mityeng tabiraba pumna magpo kaya nabayatan lijuri.